Hi everyone, ngasidi miyamko pwede yen thongba ꯆꯥꯗꯕ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯄꯥꯁꯨ ꯁꯨꯇꯤ ꯂꯥꯛꯄꯅꯤꯅ ꯑꯗꯣ ꯃꯥꯅ ꯌꯦꯟ ꯊꯣꯡꯒꯦꯅ ꯃꯆꯥꯁꯤꯡꯒꯤ ꯌꯦꯟ ꯊꯣꯡꯕꯤꯅꯕ ꯁꯦꯝ ꯁꯥꯔꯤ ꯑꯗꯣ ꯃꯥꯅ ꯊꯣꯡꯕꯗꯤ ꯍꯥꯎꯏ ꯑꯗꯣ ꯃꯣꯔꯣꯛ ꯁꯥꯍꯟꯒꯅꯨ ꯍꯥꯏꯅꯀꯣ ꯑꯉꯥꯡ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯃꯣꯔꯣꯛ ꯆꯥꯕ ꯉꯝꯗꯦ ꯑꯗꯣ ꯃꯣꯔꯣꯛꯇꯣ ꯁꯥꯍꯟꯕꯤꯅꯨ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯔꯦ ꯑꯗꯣ ꯃꯥꯁꯨ ꯀꯨꯏꯔꯦ ꯂꯥꯛꯇꯕ ꯁꯨꯇꯤ ꯆꯍꯤ 1.5 ꯍꯦꯜꯂꯦ ꯑꯗꯣ ꯃꯥ ꯍꯥꯏꯗꯤ ꯌꯨꯝꯗ ꯑꯃꯨꯛ ꯀ꯭ꯋꯥꯇꯔꯗ ꯑꯃꯨꯛ ꯂꯥꯛꯇꯧꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯀꯁꯦ ꯂꯣꯏꯅ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯃꯥꯅ ꯈꯣꯔꯁ ꯈꯔ ꯇꯧꯔꯦ ꯑꯗꯣ ꯃꯥ ꯃꯔꯣꯏ ꯀꯩꯀꯥ ꯁꯦꯝꯃꯤ ꯁꯦꯝ ꯁꯥꯔꯤ ꯑꯗꯣ ꯑꯩꯁꯨ ꯈꯔ ꯃꯇꯦꯡ ꯇꯧꯕꯤꯒꯦ ꯍꯥꯏꯅꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯩꯔꯛꯏꯁꯤ ꯌꯦꯡꯉꯣ ꯄꯣꯠ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯀꯣ ꯁꯨꯝ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯆꯠꯁꯤꯗ ꯑꯃꯨꯛ ꯂꯥꯛꯇꯧꯅ ꯂꯩꯔꯦ ꯑꯗꯣ ꯃꯥꯁꯨ ꯂꯥꯛꯄ ꯀꯨꯏꯔꯦ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯇꯪ ꯐꯥꯔꯦ ꯑꯗꯣ ꯌꯦꯟ ꯊꯣꯡꯕ ꯆꯥꯒꯦꯅ ꯃꯆꯥꯁꯤꯡꯅꯀꯣ ꯑꯗꯣ ꯃꯥꯁꯤ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤ ꯑꯗꯣ ꯊꯣꯡꯕꯁꯨ ꯍꯩꯀꯣ ꯃꯣꯏ ꯃꯈꯜ ꯃꯈꯜꯒꯤ ꯌꯦꯟ ꯊꯣꯡꯕ ꯍꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯅꯨꯄꯥꯁꯦ ꯑꯗꯣ ꯍꯥꯎꯁꯨ ꯍꯥꯎꯋꯤ ꯑꯃ ꯊꯥꯎ ꯌꯥꯝ ꯌꯥꯎꯔꯒꯁꯨ ꯍꯥꯎꯇꯦꯕꯀꯣ ꯊꯥꯎ ꯈꯔ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯖꯅ ꯊꯣꯡꯉꯒ ꯊꯥꯎ ꯌꯥꯝꯅ ꯍꯥꯞꯇꯕꯤꯗ ꯑꯗꯨꯗꯤ ꯑꯩꯁꯨ ꯄꯥꯝꯃꯦꯕꯀꯣ ꯊꯥꯎ ꯌꯥꯝ ꯍꯥꯞꯄꯁꯤ ꯆꯥꯕ ꯉꯝꯗꯦ ꯒꯦꯁꯁꯨ ꯌꯥꯝ ꯀꯥꯏ ꯑꯗꯣ ꯂꯣꯀꯦꯜꯒꯤꯗꯤ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯐ꯭ꯔꯥꯝꯒꯤ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯣ ꯑꯩꯗꯤ ꯆꯅꯝ ꯈꯣꯛꯄꯁꯦ ꯌꯥꯝ ꯇꯜꯂꯦꯕꯀꯣ ꯑꯗꯨꯅ ꯃꯥ ꯆꯅꯝ ꯈꯣꯛꯈ꯭ꯔꯦ ꯑꯗꯣ ꯑꯇꯩꯗꯤ ꯑꯩꯅ ꯂꯣꯏ ꯁꯦꯝꯕꯤꯔꯒ ꯆꯥꯝ ꯈꯣꯠꯅ ꯂꯣꯏꯅ ꯇꯧꯕꯤꯔꯒꯦ ꯑꯗꯣ ꯃꯥꯁꯨ ꯀꯨꯏꯅ ꯃꯆꯥꯁꯤꯡꯁꯦꯀꯣ ꯍꯥꯏꯗꯤ ꯃꯆꯥꯅ ꯌꯦꯟ ꯆꯥꯒꯦ ꯍꯥꯏꯅꯀꯣ ꯑꯗꯨꯝ ꯌꯦꯟꯗꯣ ꯑꯉꯥꯡꯁꯤꯡꯅꯁꯨ ꯄꯥꯝꯃꯦꯕꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯆꯥꯗꯦ ꯑꯗꯣ ꯑꯩꯅ ꯂꯣꯏꯅ ꯁꯦꯝ ꯁꯥꯅ ꯇꯧꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯔꯣꯏ ꯃꯔꯥꯡ ꯄꯨꯝꯅꯃꯛ ꯁꯤꯟ ꯈꯣꯠꯇꯅ ꯑꯩ ꯆꯥꯝ ꯈꯣꯠꯅ ꯔꯦꯗꯤ ꯇꯧꯕꯤꯔꯒꯦ ꯑꯗꯣ ꯃꯥ ꯊꯣꯡꯉꯅꯤ ꯐꯖꯅ ꯇꯧꯅꯀꯣ ꯑꯩꯅ ꯊꯣꯡꯉꯗꯤ ꯍꯥꯎꯕ ꯋꯥꯠꯂꯦ ꯍꯥꯏꯗꯤ ꯌꯦꯟ ꯊꯣꯡꯕꯁꯦ ꯖꯨꯠ ꯊꯨꯝ ꯍꯥꯏꯗꯤ ꯃꯔꯣꯏ ꯃꯔꯥꯡ ꯖꯨꯠ ꯂꯧꯕ ꯍꯩꯔꯒꯗꯤ ꯌꯥꯝꯅ ꯍꯥꯎꯋꯤ ꯑꯗꯣ ꯊꯨꯝ ꯍꯥꯏꯗꯤ ꯃꯣꯔꯣꯛ ꯆꯝꯃꯒ ꯍꯥꯏꯗꯤ ꯊꯨꯝ ꯌꯥꯎꯗꯕ ꯂꯩꯗꯅꯀꯣ ꯖꯨꯠ ꯂꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯌꯦꯟ ꯊꯣꯡꯕꯁꯦ ꯍꯥꯎꯕ ꯋꯥꯠꯂꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯁꯥꯅꯤꯅꯀꯣ ꯑꯗꯨꯅ ꯃꯥ ꯊꯣꯡꯕ ꯍꯧꯒꯠꯈ꯭ꯔꯦ ꯑꯗꯣ ꯊꯣꯡꯕ ꯃꯥꯏ ꯑꯥꯏꯇꯦꯝꯁꯦ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯌꯦꯡꯁꯤ ꯃꯥꯏꯁꯦ ꯁꯨꯡꯆꯥꯏ ꯇꯛꯈꯥꯏꯗꯕꯤꯗ ꯊꯣꯡꯗꯣꯏꯅꯦꯕ ꯁꯨꯝ ꯆꯅꯝꯗꯣ ꯁꯣꯏꯔꯦ ꯑꯗꯨꯒ ꯇꯤꯜꯍꯧꯁꯨ ꯁꯨꯝ ꯁꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯃꯥꯇꯔ ꯍꯥꯞꯄꯦ ꯇꯃꯥꯇꯔ ꯍꯥꯞꯇꯕ ꯍꯥꯏꯗꯤ ꯌꯥꯎꯏꯀꯣ ꯌꯦꯟ ꯊꯣꯡꯕꯗ ꯑꯗꯣ ꯃꯥꯗꯤ ꯇꯃꯥꯇꯔ ꯍꯥꯞꯄꯒ ꯊꯣꯡꯕꯅ ꯍꯥꯎꯔꯦꯅꯀꯣ ꯑꯗꯣ ꯍꯥꯞꯄꯦ ꯑꯗꯣ ꯃꯥꯅ ꯊꯣꯡꯕꯁꯦ ꯁꯨꯝ ꯌꯦꯡꯁꯦꯕ ꯑꯩꯅ ꯆꯥꯛ ꯊꯣꯡꯕꯤꯔꯝꯃꯦ ꯑꯗꯣ ꯃꯥ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯌꯥꯗꯦ ꯁꯥꯎꯋꯦꯕ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯅꯝꯃꯒꯦ ꯍꯥꯏꯅꯀꯣ ꯁꯨꯝ ꯌꯨꯇꯨꯕꯇ ꯑꯩꯒꯤ ꯌꯨꯇꯨꯕ ꯂꯩꯖꯕꯅꯤꯅ ꯌꯨꯇꯨꯕꯁꯤꯅ ꯂꯣꯏꯕꯗꯩꯅ ꯍꯧꯕꯗꯩꯅ ꯂꯣꯏꯕꯧ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯅꯀꯣ ꯑꯉꯥꯡꯁꯤꯡꯅ ꯆꯥꯕꯁꯨ ꯁꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦꯕ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤ ꯑꯅꯤꯅ ꯆꯥꯕ ꯑꯉꯥꯡ ꯍꯥꯏꯁꯦ ꯉꯥꯗꯒꯤ ꯌꯦꯟꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦꯀꯣ ꯑꯩꯒꯤ ꯏꯆꯥ ꯈꯪꯗꯦ ꯃꯤꯆꯥ ꯈꯪꯗꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯃꯍꯤ ꯈꯔ ꯍꯥꯞꯄꯨ ꯍꯥꯏꯕꯅꯤ ꯆꯥꯛꯀ ꯆꯥꯕ ꯃꯇꯝꯗ ꯃꯍꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯅ ꯆꯥꯕꯗ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯁꯨꯝ ꯍꯥꯏꯗꯤ ꯄꯜꯂꯤꯅꯀꯣ ꯅꯨꯡꯉꯥꯏꯇꯦꯅ ꯆꯥꯛ ꯆꯥꯕꯅꯤꯅ ꯑꯗꯣ ꯑꯩꯅ ꯃꯍꯤ ꯈꯔ ꯍꯥꯞꯄꯣ ꯆꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅꯀꯣ ꯊꯣꯡꯕꯁꯦ ꯁꯨꯝ ꯂꯣꯏꯁꯜꯂꯦ ꯂꯣꯏꯔꯦ ꯑꯗꯣ ꯃꯥ ꯑꯩꯉꯣꯟꯗ ꯌꯦꯡꯉꯨ ꯇꯦꯁ ꯇꯧꯅꯗꯣ ꯑꯥꯂꯨꯁꯨ ꯁꯨꯝ ꯍꯥꯞꯄꯦꯀꯣ ꯑꯉꯥꯡꯁꯤꯡꯅ ꯑꯥꯂꯨ ꯄꯥꯝꯕꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯁꯨꯝ ꯌꯦꯟ ꯉꯥꯛꯇ ꯊꯣꯡꯉꯒꯁꯨ ꯁꯨꯝ ꯍꯥꯎꯏ ꯑꯗꯨ ꯑꯥꯂꯨ ꯍꯥꯞꯄꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯕ ꯍꯦꯜꯂꯦ ꯑꯗꯣ ꯁꯨꯝ ꯑꯩꯉꯣꯟꯗꯁꯨ ꯇꯦꯁ ꯇꯧꯔꯒ ꯌꯦꯡꯉꯣꯅ ꯍꯥꯏꯗꯣ ꯑꯩꯅ ꯊꯨꯝ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯍꯥꯏꯐꯦꯠꯇꯪ ꯇꯦꯁ ꯇꯧꯒꯦ ꯍꯥꯏꯅ ꯌꯦꯡꯉꯦꯕꯀꯣ ꯑꯗꯣ ꯊꯨꯝ ꯈꯔ ꯋꯥꯠꯂꯝꯃꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯅꯦꯕ ꯊꯨꯝꯁꯦ ꯈꯔ ꯊꯥꯛꯑꯣ ꯍꯥꯏꯅ ꯑꯗꯣ ꯃꯥ ꯊꯨꯝꯁꯦ ꯈꯔ ꯊꯥꯛꯑꯦ ꯑꯃꯨꯛꯀ ꯃꯥꯏ ꯃꯁꯛꯀ ꯌꯦꯡꯍꯜꯂꯛꯀꯅꯨ ꯍꯥꯏꯗꯣ ꯑꯩꯅ ꯁꯨꯝ ꯀꯥꯞꯄꯦꯕꯀꯣ ꯈꯔ ꯍꯥꯏꯗꯤ ꯁꯨꯝ ꯃꯁꯛꯇꯣ ꯎꯗ꯭ꯔꯒꯁꯨ ꯑꯗꯣ ꯃꯆꯥꯁꯤꯡꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯅ ꯆꯥꯕꯗꯣ ꯃꯥ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯅ ꯊꯣꯡꯕꯤꯑꯕꯀꯣ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯂꯥꯛꯄꯅꯤꯅꯀꯣ ꯑꯗꯣ ꯑꯩꯁꯨ ꯐꯣꯇꯣ ꯑꯃꯅꯤ ꯂꯧꯍꯧꯔꯒꯦ ꯑꯩꯁꯨ ꯐꯦꯁꯕꯨꯛꯇ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯆꯦꯅꯦꯜ ꯂꯩ ꯑꯗꯨꯒ ꯁꯨꯝ ꯄꯣꯁ ꯊꯥꯒꯠꯆꯒꯦ ꯍꯥꯏꯅꯀꯣ ꯑꯗꯣ ꯑꯩ ꯐꯣꯇꯣꯁꯨ ꯂꯧꯔꯦ ꯑꯗꯨꯒ ꯃꯥꯁꯨ ꯊꯣꯡꯕꯁꯤ ꯂꯣꯏꯔꯦ ꯑꯗꯒꯤ ꯑꯗꯣ ꯃꯍꯤꯁꯦ ꯈꯔ ꯑꯗꯨꯝ ꯈꯤꯇꯪ ꯍꯥꯞꯍꯜꯂꯦꯕꯀꯣ ꯑꯩꯅꯅꯦ ꯑꯗꯣ ꯐꯗꯤꯒꯣꯝ ꯍꯥꯞꯇ꯭ꯔꯒꯗꯤ ꯍꯥꯎꯕ ꯋꯥꯠꯂꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯁꯥ ꯊꯣꯡꯕꯁꯤꯗꯤ ꯍꯥꯏꯗꯤ ꯐꯗꯤꯒꯣꯝ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯁꯥꯃꯔꯣꯏ ꯍꯥꯏꯔꯒ ꯀꯧꯏꯀꯣ ꯑꯗꯨꯁꯨ ꯍꯥꯞꯄꯒꯗꯤ ꯍꯥꯎꯕ ꯍꯦꯜꯂꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯒꯤ ꯃꯅꯝꯗꯣ ꯌꯥꯝ ꯅꯝꯗꯦꯅꯀꯣ ꯅꯝꯕ ꯋꯥꯠꯂꯦ ꯑꯗꯣ ꯃꯥꯁꯨ ꯂꯣꯏꯔꯦ ꯊꯣꯡ ꯈꯣꯠꯄ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡ ꯆꯥꯅꯕ ꯁꯨꯝ ꯊꯧꯔꯥꯡ ꯇꯧꯔꯅꯤ ꯑꯗꯣ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯤꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯣ ꯑꯇꯣꯝꯕꯤꯁꯤꯡꯁꯨ ꯑꯗꯨꯝ ꯆꯥꯔꯒꯁꯨꯀꯣ ꯑꯗꯣ ꯃꯥꯅ ꯕꯥꯏ ꯕꯥꯏꯒ ꯍꯥꯏ ꯍꯥꯏꯒ ꯇꯧꯋꯦ ꯃꯥꯅꯀꯣ ꯁꯨꯝ ꯑꯗꯣ ꯃꯥꯗꯤ ꯃꯣꯏꯅ ꯄꯤꯁ 4-5 ꯑꯗꯨꯝ ꯆꯥꯕ ꯉꯝꯃꯦꯕꯀꯣ ꯑꯩꯗꯤ ꯄꯤꯁ ꯑꯃꯗꯩ ꯍꯦꯟꯅ ꯆꯥꯕ ꯉꯝꯗꯦ ꯑꯗꯣ ꯃꯥꯗꯤ ꯄꯤꯁ 4-5 ꯑꯗꯨꯝ ꯆꯥꯏ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯦ ꯑꯇꯣꯝꯕꯤꯁꯦ 2-3 ꯍꯦꯟꯅ ꯆꯥꯕ ꯉꯝꯗꯦ ꯑꯗꯨꯝ ꯃꯈꯥꯗ ꯐꯝꯃꯒ ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯂꯨꯕꯒꯤ ꯆꯥꯏꯅ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯅ ꯂꯩꯔꯦꯀꯣ ꯁꯦꯝꯖꯤꯟꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯦ ꯅꯣꯡꯃ ꯐꯨꯜ ꯚꯤꯗꯤꯑꯣ ꯍꯟꯖꯔꯛꯀꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯍꯁꯕꯦꯟ ꯑꯩꯒꯤ ꯅꯨꯄꯥꯒꯤꯀꯣ ꯐꯨꯜ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯎꯍꯜꯂꯛꯀꯦ ꯑꯗꯣ ꯃꯥꯅꯁꯨ ꯑꯩꯅ ꯁꯨꯝ ꯑꯉꯥꯡꯁꯤꯡꯁꯦ ꯆꯥꯕꯁꯦ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯅꯝꯖꯕꯅꯦꯕꯀꯣ ꯑꯗꯣ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯤꯗꯤ ꯆꯥꯕ ꯃꯇꯝꯗ ꯑꯦꯅꯤ ꯃꯥꯗꯤ ꯂꯦꯕꯨ ꯌꯥꯎꯗ ꯌꯥꯗꯦ ꯍꯣꯏ ꯁꯥ ꯉꯥ ꯆꯥꯔꯒꯗꯤ ꯂꯦꯕꯨ ꯆꯥꯕꯁꯦ ꯐꯩ ꯀꯩ ꯌꯦꯟꯁꯥꯡꯅ ꯗꯥꯏꯖꯦꯁ ꯑꯣꯏꯌꯦꯕꯀꯣ
ꯑꯗꯨꯝ ꯃꯄꯥꯅ ꯍꯥꯞꯄꯤꯔꯤ ꯂꯦꯛꯄꯤꯁ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯑꯃꯀꯣ ꯑꯗꯣ ꯃꯍꯤ ꯃꯅꯥꯏ ꯃꯣꯏꯗꯤ ꯑꯗꯨꯝ ꯆꯥꯏ ꯄꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯏꯌꯦꯕꯀꯣ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯣ ꯉꯥꯁꯨ ꯆꯥꯏ ꯉꯥ ꯆꯥꯔꯒꯁꯨ ꯌꯦꯟꯅ ꯑꯃꯨꯛ ꯍꯥꯎꯕ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯦ ꯌꯦꯟꯅ ꯍꯦꯜꯂꯤꯀꯣ ꯆꯥꯕ ꯄꯥꯝꯕꯁꯦ ꯍꯥꯎꯕꯁꯦ ꯃꯣꯏꯅ ꯄꯥꯝꯖꯕꯁꯦꯀꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯉꯥꯅ ꯁꯨꯝ ꯄꯥꯝꯖꯩ ꯑꯩꯗꯤ ꯌꯥꯝꯅ ꯆꯥꯗꯦ ꯒꯦꯁ ꯇꯧꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯅꯨꯄꯥꯁꯨ ꯌꯥꯝꯅ ꯆꯥꯗꯦ ꯃꯇꯨꯝ ꯄꯤꯁ ꯑꯃ ꯑꯅꯤꯗꯩ ꯍꯦꯟꯅ ꯆꯥꯗꯦ ꯑꯩꯁꯨ ꯌꯥꯝ ꯆꯥꯗꯦ ꯑꯉꯥꯡꯁꯤꯡꯒꯤ ꯄꯥꯝꯕꯒꯤ ꯑꯣꯏꯅ ꯁꯨꯝ ꯊꯣꯡꯕꯅꯦꯕ ꯑꯩꯈꯣꯏ ꯅꯨꯄꯥꯅꯀꯣ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯑꯉꯥꯡꯁꯤꯡꯁꯦ ꯄꯥꯝꯖꯕꯗꯣ ꯆꯥꯔꯤ ꯑꯗꯣ ꯆꯥꯕꯗꯣ ꯑꯗꯣ ꯑꯩꯅ ꯆꯥꯛꯇꯣ ꯃꯣꯏꯗꯤ ꯃꯈꯥꯗ ꯐꯝꯃ ꯑꯗꯨꯝ ꯆꯥꯔꯒꯦꯅ ꯍꯥꯏꯔꯒ ꯑꯗꯨ ꯁꯨꯝ ꯍꯥꯏꯗꯤ ꯐꯝꯕꯗ ꯅꯨꯡꯉꯥꯏꯅ ꯆꯥꯕ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯅ ꯐꯖꯅꯀꯣ ꯑꯩꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯊꯣꯡꯕꯁꯤꯗꯤ ꯌꯥꯝꯅ ꯄꯥꯝꯕ ꯋꯥꯠꯂꯦ ꯑꯗꯣ ꯑꯍꯟꯁꯤꯅ ꯍꯦꯜꯂꯤ ꯄꯥꯝꯕꯁꯦꯀꯣ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯊꯥꯒꯠꯀꯦꯅ ꯑꯗꯨꯝ ꯂꯧꯔꯛꯄꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ 2,200,000 ꯌꯧꯗꯣꯔꯦ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯦꯡꯗꯕ ꯑꯅꯧꯕ ꯅ꯭ꯌꯨ ꯐ꯭ꯔꯦꯟꯁ ꯑꯅꯧꯕ ꯎꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯂꯥꯏꯛ ꯀꯣꯃꯦꯟꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯗꯤ ꯑꯌꯥꯝꯕꯀꯣ ꯎꯔꯗꯤꯀꯣ ꯂꯥꯏꯛ ꯀꯣꯃꯦꯟꯁꯨ ꯇꯧꯕꯤꯔꯝꯃꯦ ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯑꯩꯅꯁꯨ ꯈꯔ ꯈꯥꯏꯌꯦ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝꯗ ꯁꯨꯝ ꯇꯜꯂꯒꯀꯣ ꯇꯟ ꯍꯧꯔꯒ ꯑꯗꯨꯗꯒꯤ ꯃꯣꯏ ꯆꯥꯕ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯣ ꯑꯌꯨꯛꯇ ꯑꯌꯨꯛꯇ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕꯗꯣ ꯑꯗꯨ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯗ ꯇꯟꯒ ꯇꯧꯔꯒ ꯁꯨꯝ ꯄꯤꯖꯔꯒꯦꯅ ꯑꯩꯅ ꯇꯤꯐꯤꯟ ꯑꯃ ꯈꯥꯏꯗꯣꯛꯑꯒ ꯊꯝꯕꯤꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯑꯉꯝꯕꯈꯩ ꯆꯥꯔꯣꯏꯅ ꯍꯥꯏꯔꯦ ꯑꯗꯣ ꯆꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯇꯤꯐꯤꯟꯗꯗꯤ ꯕ꯭ꯔꯦꯛꯐꯥꯁ ꯃꯣꯏꯒꯤ ꯇꯤꯐꯤꯟ ꯕꯣꯛꯁꯇꯗꯤ ꯑꯩꯗꯤ ꯁꯨꯝ ꯇꯜ ꯑꯣꯏꯅ ꯄꯤꯔꯅꯤ ꯇꯜ ꯑꯅꯤ ꯑꯅꯤ ꯇꯧꯔꯒ ꯑꯗꯨ ꯑꯩ ꯌꯦꯔꯨꯝ ꯕꯨꯖꯤ ꯑꯣꯏꯅꯀꯣ ꯌꯦꯔꯨꯝꯒ ꯇꯃꯥꯇꯔꯒ ꯑꯣꯅꯤꯌꯟꯒ ꯇꯧꯔꯒ ꯐꯖꯅ ꯉꯧꯔꯒꯀꯣ ꯑꯗꯣ ꯇꯤꯐꯤꯟꯗ ꯁꯨꯝ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯅ ꯀꯣꯟꯅ ꯆꯥꯕꯁꯨ ꯍꯥꯎꯋꯦ ꯈꯣꯠꯂꯦ ꯘꯤ ꯈꯔ ꯇꯩꯁꯟꯕꯤꯔꯒ ꯇꯟꯗꯨꯒꯀꯣ ꯑꯩꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯟ ꯍꯥꯞꯄꯤ ꯑꯩꯗꯤ ꯁ꯭ꯀꯨꯜꯁꯦ ꯄꯨꯡ 9:30 ꯍꯧꯔꯒ ꯄꯨꯡ 3ꯗ ꯊꯥꯕꯅꯤꯅ ꯌꯥꯝ ꯊꯦꯡꯉꯦꯕꯀꯣ ꯑꯇꯣꯝꯕꯤꯅ ꯁꯨꯝ ꯄꯨꯡ 1ꯒ ꯃꯤꯅꯤꯠ ꯌꯥꯡꯈꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯑꯣꯏꯌꯦꯕꯀꯣ ꯇꯥꯏꯃꯤꯡꯁꯦ ꯃꯥꯟꯅꯗꯦ ꯃꯆꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯃꯤꯡꯗꯣ ꯈꯔ ꯉꯟꯅ ꯊꯥꯏ ꯑꯆꯧꯕꯁꯤꯅ ꯈꯔ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅ ꯊꯥꯏ ꯑꯃꯗꯤ ꯈꯔ ꯅꯛꯏ ꯁꯨꯝ ꯃꯤꯅꯤꯠ 5-10 ꯆꯪꯉꯤ ꯆꯠꯄꯒꯀꯣ ꯑꯃꯗꯤ ꯈꯤꯇꯪ ꯂꯥꯞꯄꯤ ꯃꯤꯅꯤꯠ 10ꯃꯨꯛ ꯆꯪꯉꯤ ꯑꯗꯨ ꯑꯃꯗꯤ ꯒꯥꯔꯤꯗ ꯆꯠꯇꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯝ ꯃꯄꯥ ꯂꯥꯛꯄꯅꯤ ꯃꯄꯥꯅ ꯊꯤꯟꯕꯒ ꯂꯧꯕꯒ ꯇꯧꯔꯦ ꯑꯩꯅ ꯆꯍꯤ ꯆꯨꯞꯄ ꯂꯧꯅ ꯂꯩꯔꯛꯄꯅꯤꯅ ꯁꯨꯝ ꯈꯔꯅꯤ ꯂꯥꯛꯄꯁꯤꯒ ꯔꯦꯁ ꯇꯧꯒꯦ ꯑꯩꯅꯀꯣ ꯑꯗꯨꯅ ꯃꯣꯏ ꯂꯥꯛꯄꯅꯤꯅ ꯊꯕꯛꯁꯨ ꯈꯔ ꯀꯜꯂꯦ ꯑꯗꯨ ꯂꯣꯏꯁꯤꯟ ꯈꯣꯠꯆꯤꯟꯕ ꯑꯃꯀꯣ ꯑꯗꯨꯝꯁꯦ ꯁꯨꯝ ꯆꯥꯏꯅ ꯂꯩꯔꯦ ꯀꯨꯏꯅꯒꯤ ꯁ꯭ꯀꯨꯜ ꯕꯟ ꯄꯤꯔꯒ ꯑꯃꯨꯛ ꯊꯥꯗꯣꯛꯅ ꯂꯥꯛꯄꯅꯤꯅ ꯂꯣꯏꯁꯤꯟꯕꯒ ꯑꯝꯇ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯩ ꯌꯨꯝꯁꯤꯅ ꯈꯔ ꯆꯥꯎꯔꯕꯅꯤꯅ ꯏꯃꯥ ꯏꯆꯥꯇ ꯉꯥꯏꯉꯩ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯄꯥ ꯂꯥꯛꯑꯕꯅꯤꯅ ꯄꯨꯔꯥ ꯌꯨꯝꯁꯦ ꯊꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯅꯨꯄꯥ ꯂꯩꯕꯅꯤꯅꯀꯣ ꯑꯗꯣ ꯆꯥꯕꯁꯦ ꯂꯧꯔꯛꯇꯣꯏ ꯏꯆꯥꯅꯨꯄꯤꯁꯦ ꯆꯥꯕ ꯂꯣꯏꯔꯦꯕꯀꯣ ꯃꯥꯗꯤ ꯂꯦꯕꯨꯒꯁꯦ ꯃꯄꯨꯝ ꯑꯃ ꯑꯅꯤꯒ ꯁꯨꯝ ꯆꯥꯏꯌꯦꯕꯀꯣ ꯃꯥꯗꯤ ꯆꯥꯛ ꯍꯥꯏꯗꯤ ꯆꯥꯛ ꯌꯦꯟꯖꯥꯡ ꯑꯦꯅꯤ ꯌꯦꯟꯖꯥꯡ ꯍꯋꯥꯏ ꯈꯪꯗꯦ ꯉꯥ ꯈꯪꯗꯦ ꯁꯨꯝ ꯆꯥꯕꯗ ꯃꯥ ꯂꯦꯕꯨꯁꯤꯗꯤ ꯌꯥꯎꯗꯕ ꯌꯥꯗ꯭ꯔꯦꯕ ꯃꯥ ꯁꯨꯝ ꯄꯥꯝꯅ ꯌꯥꯝ ꯆꯥꯏ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯆꯥꯔꯒꯁꯨ ꯋꯥꯠꯂꯤ ꯃꯥꯅ ꯑꯃꯨꯛ ꯍꯦꯜꯂꯤ ꯆꯥꯕꯁꯤꯗ ꯑꯇꯣꯝꯕꯤꯁꯤꯅ ꯆꯥꯕ ꯈꯛ ꯇꯞꯄꯤ ꯑꯉꯥꯡꯅꯤꯅꯀꯣ ꯑꯗꯨ ꯃꯥꯁꯨ ꯇꯞ ꯇꯞꯅ ꯆꯥꯔꯦ ꯑꯗꯣ ꯑꯍꯟꯁꯤꯗꯤ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯣ ꯀꯣꯟꯅ ꯑꯩ ꯁꯨꯝ ꯃꯨꯛꯕꯥꯡ ꯊꯥꯒꯠꯆꯔꯛꯀꯦ ꯐꯖꯅ ꯁꯨꯝ ꯊꯣꯡꯉꯒꯀꯣ ꯑꯩꯁꯨ ꯑꯗꯣ ꯑꯩ